Manipur miyam na mapanda chatpada laifam chafam da hena khudong chanabagidamagta Mumbai, Bangalore amasung Gurgaon dasu Manipur Bhavan sananaba hotnari haina Chief Minister na phongdokkhre. Amasung Republic Day celebration ki mangoina na laukhatpa Jackson Thorang Singh ki manung channa tongan ba mafam singda thiba humpagi thabak chathakre. Mayam Bukhrum Jari Adom Niang Biri Bas Impact News ni ay Pinky Okram na hugzi pungja si Fao bagi maroiba pausing miyam da pizari. Manipur miyam na mapanda chatpada laifam chafam da hena khudong chana bagi damakta Mumbai, Bangalore amasung Gurgaon dasu Manipur Bhavan sananaba laingak na hotnari haina Chief Minister N Biren na phongdokkhre. Wafam asi ngasi Chief Minister gi Banglo da pangthokiba miyam gi numit amasung Hill Leaders Day gi thauram ga mari leinana Chief Minister na paumi sing da phongdorakibani. Chief Minister na makata na phongdorakpada New Delhi gi Chanakya Puri amadi Sardar Patel Markta hauzik lairiba Manipur Bhavan ani asi nauna sananaba amadi New Delhi gi Dwarka da su anauba Manipur Bhavan ama sananaba laingak na lupa koti chamaga yangkhai kaithokle. Manipur dagi anaba layang baga mari leinana miyoi kaya Mumbai da chatnari masina maram oiraga Mumbai da Manipur Bhavan amasu semgatnaba mafam ama lupa lakh 30 payment tausinlaga kansinduna thamle. Official process loisilaga athubada thabak oina paikhatnaba hotnagani. Bangalore ki oinadi lam ama lausiluraga matam chana sagatpa ngamkhidabana hanagi lam mapuna case tawraktuna legal ki oiba process chathari case adusu Manipur government na mai pakani khalli haina Chief Minister na phongdokhi. Gurgaon ki oinadi lam acre ahum lausinanaba process chathari aduga Kolkata Salt Lake ta sagatliba Manipur Bhavan su loisilagani haiki. Manipur Bhavan Delhi da leriba animaksi amatta up to date waidre animaksi loina sido oga sabadra karle. In the meantime animaksi sido na bagita makta anoba mafam amadra karle anoba mafam amadra karle basi Dwarika da lawre ekar amagi lam lawre hairiba Dwarika da lawriba si sagal ama matungda house Bhavan ani ariba Bhavan ani sisu amuk thugairaga anoba up to date sabadra karle aduna around adugi punbada 150 crore muk Sangakpuye. State Sidagi lying was a lover. Operation is Torga, Nasaki Hospital, private hospital, Kumakarikumadi, Vasasiam, the huge Yambanina, Laibungam Drama. Maduki Tola Kanda, Delhi, the rain tea, but the hotel the Labusungam, the Madu, Awama Mayuna, Karai, last I experienced the lay. Dorikaras, Hagadu Yumse, Masiki blueprint, the Yole, Rum Gungumba, Tangai father, the ventilator, Marie Manga Yauba. Aduga Anabasing hospital the suddenly chakrone and Tolaga. In fact, the Yobungam the labor later. Yamwana live Kangudo, Modugi bet Kundama, Sigi a blueprint, buildings Hagda, the Yaure, Masida, state government get doctor other. Nakalamarom da miyam gi numit amasung Hill Leaders Day gi thauramadu Chief Minister na phongdorakpada socio-economic caste census ta yaudaba aduga Ayushman Bharat ki haksel gi tengbang phangba yaba imung singsu Ayushman Bharat ki haksel gi card pinana ba center da che iduna ayaba pibinana ba lengak na khanari loinana chingi mafam singda chathariba shifting cultivation and khun ama thadok laga anoba khun ama hongba ki chatnabi lengak na thingnana ba hotnaragani haiki Chief Minister na makata na phongdorakpada SSA amadi Ramsa gi oja singna tolo phangdabagi changsilliba khongjang asi gi matangda paumi singna hangba wahangi paukhumda Chief Minister na makata na phongdokhibada SSA amadi Ramsa gi oja singna thengnariba awaba lengak na khangi oja singa athubada wari sanaduna issue asi loisinana bahotnagani haina phongdorakhi loinana Manipur Police ki ASI amana ngarang senapati da driver amada misbehave tawkhibadu gi matangda Chief Minister na hai afaba thabak tawrakpa singdi award pigani aduga fataba thabak tawrakpa singi oinadi punishment piba tabani aduba police amadi miyam punna wakhal taminaba amadi police na mathau pangthokpada corporation PBU hainasu phongdokhi. Forest kisi there are some confusion in the state. Villagers in the Paibra, Aduga forest na Paibra is confused labor. Aduga maximum area the unclassed forest was ki hariba. Protected sunataba, reserve sunataba, Sigi Manung labor. Sagi the unclassed forest, who is the owner? Masi classified to the village Karana, I've been Ganang Nahan Makoyam said this kind shifting cultivation, we are trying to stop it. Expansion of village is okay. Kunji Amatorgo, ship Torotorgo Hongo Hongalaki. Habit amalibase. Masi koi thingnan bakan honare. The last 10 years only census na people recognized was only 14 villages katane. We strictly monitoring it. Aduga afforestation gi scheme sungarang
कोई फॉरेस्ट की कोई रिव्यू मीटिंग से हम करना होना का एट रैंडम Republic Day celebration की मांग ओइनना लौखटपा चेक्सिन थौरांग सिंगी मनुंग चन्ना ngasisu Imphal East District Commando की टीम अमना district asigi palace compound की मखा थंगबा Eastern Ground की अकोइबदा लैबा युमसिंगदा चंगचंगदुना थी हुंबा की थबक चथखरे Imphal East District Police की ASP Thangkhon John Haukip amadi OC Commando Inspector TS Fulchana command tawduna chathakiba thibu humbagi thabak aduda miyoi humbudra manga gi verification chathakibaga loinana masagi saktak che sudaba miyoi ama fagat ki faraba miyoi adu makhatana wahang pahong chathanana ba Porompat Police Station da sinakri hairi Thobal District tasu District Police Commando की टीम अमना मोइजिंग अवांग लेकाइदा युम चंगदुना थीबु हुंबगी थबक चथखरे नुपी पुलिस यावना ngasi ayuk pung manga dagi na taruka minute kuntra manga fawba chathakiba थीबु हुंबगी थबक अदुदा मफम अदुगी युम निफु मanga की verification chathakiba अदुदा MD Rasid Ali chehi kuntra humdoi apokpa MD Khairuddin Kouba miyoi ama fagat ki hairi लोइना फारबा मियोय अदु मखाताबा वाहंग पांग चथननबा थौबाल पुलिस स्टेशन द सिनाख्रे हाइरी Bisnupur District tasu District Police Commando की टीम ना इरेंगबा ममांग लेकाइदा थीबु हुंबगी थबक चथखरे ngasi ayuk pung manga makhaida ki na taret fauba OC Moirang OC Kumbi OC Bisnupur yauba apunba team aduna chathakiba thibu humbagi thabak aduda mafam adu ki miyoi chohum yankhai ki verification chathakibaga loinana bail out mari yauna miyoi manga fagat ki hairi faraba miyoi sing adu Nambol Police Station da makhataba wahang pawang chathanana ba sinakre hairi Rising Youth Organization की ngasi marfumari suba Foundation Day thauram ngasi pangthokre Moirangkhom Thumbuthong da laiba organization asigi sanglen da pangthokiba thauram aduda club asigi thopuramba laikhidraba members singi mafamda miyamna haikat laikat tamduna ikai khumnaba utki ngasi ki thauram aduga mari leinana organization asigi chahi ki oiba general body meeting ama pangthokpaga loinana club asigi nauna thopugodaba miyoi singsu khanki Scientific method sizinaduna khoi loinabagi matangda khoi loiriba laumi singi oiba training program ama ngarangdagi hauduna iroi sembada laiba Central Agricultural University da pangthoki AICRP on honeybees and pollinators Cow Imphal Center na sinduna hayeng fauba chathagadaba training program asida lamdam asigi ching amasung tampaki mafam kayadagi lakpa khoimi yankhairom na saruk yari training program asigi matangda AICRP on honeybees and pollinators project Cow Imphal Center gi principal investigator KS Ibohol na phongdokhibada lamdam asigi khoimi singna khoiloi beda supnagi khohi khaktamak fangnana bohonai adubu haujikti khohi gi mathakta malem gi kaithelda mamal wang na yonariba khoiru khohirel royal jelly na chingbasing asi puthoktuna sel tanba tare amaromda khoiloinanaba manamasing amadi wahi wahai gi pothok hengatpadasu chauna mateng pangba ngami loinana khoimi singda scientific method sizinaduna pothok marang kaina puthoknabagi pandamda training program asi pangthokpani haiki Lomi singsna adi khoi loiriba khoi lomi singsna khoi bi singsna hana khanna mi khoi katung ro ga khoi ri pesa phang ro prem adu masi khoi na puthoiba khoi gi mathakta khoi ru na chingba mana puthokpa mayam leiba masi khangbi daba masi khoi hirel na ka ha bi international market ta khoi gi kg ma da lising trama da lising ku pi ade khoi ru ga si yam tangba khoi kg ma da yam laina su lobu yam si kg amada pasong me kai digina ban chambi bopi Kwakaithel da laiba Grace Hostel gi toilet room da CCTV camera khille haina lo na thingraba lalhulup KCP People's War Group na phongdorok wafam laibak thibani
Hostel asiga Zenith Academy ga karigumba hiram amatada mari leinade haina Grace Hostel gi Managing Director N Brojendro na phongtorakli. Hostel asida pangthokpa paumi singa unabada Brojendro na hai mahak masa Zenith Academy gi physics ki oza oina thaupuram labasu haukiba English singani ge supna tarama pan gi April thadagi oza oibadagi pothaduna Academy asiga mari leinadre. Nakal amaromda Grace Hostel da khilliba camera sing asi lona yadaba maongda fam amana install tawbirambani room manungda camera khinkiba leiti haiki asigumba hostel asigi ijat sokpa yaba wafam sing asi matungda amukhana tawbiganu amadi achum aran kupna nainabiyu haina mahakna makhatana phongdokhi salaidaba hostel da KCB war group na haibirakpada barum da camera khille haidana haibiri masi kadom dagi lakpa ko source no ngasi ko prithibi sida akhoi gi ngasi phaw kanamtana hanadaba barum sida camera khinba haibasi othukdabani nona hariba mafam ase kadom dagi lakpa ko source no haibisu haibiu nona matungda ko sigumba allegation aramba pausing ase makadana ko phongdok bidana nona hariba pausida sumyetra lali haibado tiket pirakna ba media ki thuda haijari Matang swais the break amalawjage break ki matungda humbudrani thoirak suba army degi thoram ngasi lebak sen batungna pangthokhiba ki pau amadi Manipur amasung malem ki tonga tongan be ipau sing puduna lakjage impact news pumi eng ta duna lebiu mayam bamukana taram nokchari bulletin se ki makhata ba pau miyam ta pizari humbudrani thoirak suba army degi thoram ngasi lebak asi sen batungna pangthokli kumjal singam ga chamapan ni fumapanda General KM Kariyapana British ki aroiba Commander in Charge General Sir FRR Butcher dagi ning tamba fanglaba matung Indian Army ki ahanba Commander in Chief oikiba numit asibuning singduna Army Day ki thoram asi pangthokpani humbudrani thoirak suba Army Day ki numit asiga mari leinana Army Chief General Manoj Mukund Naravanena Armed Force singda leibak Lairiba rank pumnamak yauna imung manung sing veteran Veer Nari amadi Armed Forces fraternity pumnamakki mafamda yaifa paujel piki amadi thagat pa phongdokhi Army Chief General Manoj Mukund na hai Indian Army asi anoba technology amasung India masana puthokchaba machak mathum sing sizinaduna khongjel yangna changsiliba leibak amani haiki Nakala maromda numit asiga mari leinana leibak asigi President Ramnath Kovind amadi Vice President M Venkaiah Naidu na leibak asigi Armed Force sing da leiriba mipum khuding makta yaifa paujel pirakli ngasi humbudrani thoirak suba Army Day numit ka mari leinana Chief of Defence Staff General Bipin Rawat Army Chief General Manoj Mukund Air Force Air Chief Marshal RKS Bhadauria amadi Navy Chief Admiral Karambir Singh na National War Memorial da ikai khumna utki Haujik chathariba Hero I League ki match ta ngasi East Bengal amadi Kerala Gokulam anina lamba thengnaragani hairiba match asi ngasi numidang wairam pung manga taba matamda West Bengal gi Kalyani Stadium da sanagani League asigi ngarang sanakhiba league match ta Neroka FC na Real Kashmir bu Panjil Amasuno da maithiba pikre aduga league asigi ngarang sanakhiba anisuba league match ta Minerva Punjab amadi Mohan Bagan anina Panjil amamam chanaduna draw chatkre Punjab ki Guru Nanak Stadium da sanakhiba match aduda Minerva Punjab ki Panjil aduna Asia Perik Dipanda Dikana match adu ki kunsuba minute chankhibani aduga Mohan Bagan ki amata ngaraba Panjil aduna Subhas Ghosh na match ki marfuni pan suba minute chankhibani Haujik chathariba Indian Super League ISL 2019-20 da ngasi Hyderabad amadi Odisha ani lamba thengnaragani Hairiba match asi ngasi numidang pung 8 makhai taba matamda Hyderabad ki GMC Balayagi Athletic Stadium da sanagani panba yabadi league asigi table da haujik Odisha na point 9 fangduna mari suba position da lairi aduga Hyderabad na supnagi point manga kak fangduna table asigi aroiba da lairi Bisnupur district ki manung chana leiba Kumbi Sambanlai Sekpil School da nauna saba Lanchingba Indoor Stadium amadi Atal Tinkling Laboratory sangakre Indoor Stadium amadi Atal Tinkling Laboratory adu malem gi oina badminton masanada under 19 gi world ranking number 3 oriba Mairaba Luwangna hangdokhi
थौरम अदुदा स्कूल असigi फाउंडर ओरिबा एक्स मिनिस्टर मोइरांगथेम ओकेंड्रो स्कूल असigi प्रिंसिपल मंजुला रघुनाथ शर्मा लोइनना स्कूल अदुगी माहिरोय कयाना सरुक याखी थौरम अदुगा मरी लेनना मैराबल वांगना लमदम असigi सानरोय सिंगबु पुकनिंग थौगत पिरबदी मालेमदा मसक थोकना सानबा ngamgani सानरोय असigi ओइना बैडमिंटन मसानदा वर्ल्ड नंबर 1 लौनबगी पांदम थंबगा लोइनना ओलंपिक ता मेडल लौबा ngamgani थाजै हाइखी ओलंपिक कोई टारगेट ओलंपिक सिदा मयामना ngamnadaba इंडिया गी फाउबा ngamnadaba अदुगिदा इन ngamhanning हाबदी गोल गुम लहनिंग लौजनिंगी अदु हुजुबु शॉर्ट टर्म गोल दे हुजिक वर्ल्ड नंबर 1 ताजाबा अदुगा लागदबा टूर्नामेंट मयाम सिदा फोकस तौजबन अदु की टूर्नामेंट मयाम सानदो वाली अदुगी रैंकिंग की ओइना वर्ल्ड की रैंकिंग ओइना अदुदाई माई पाकपा ओइबंग गी दो होनजबद लेजर हाइता Education, sports and art and culture ahum chakotlan ba pamjabadagi aina ai atei building yamna keno to matik chajadring aida stadium sima hanai establish to ba hogjabani tumaina angang singbu scientific method ta ade scientific keno da world da angang singsibu akoina keno to push up to ngamna ba idu live india bangalore gi akoi gi ngo sina tumaina selection to birakpada ai si am harau Malaysia gi Kachingda pangthokiba Asian Masters Athletic Championship 2019 da bronze medal laurakraba Takhel Mayum Lina okpagi thoram ama Nagamapal da leiba apunba fitness center na pangthokre panbayai center asigi sanaroi su oriba Takhel Mayum Lina national amadi international gi thakta pangthokpa athletic ka mari leiraba tongan ba event singda medal laurakraba sanaroi ni अरोबदा बुलेटिन सिगी हेडलाइंस अमुक हन्ना मियामदा थमजरी मणिपुर मियामना मपान चटपदा लेफम चाफम दा हेन खुदोंग चानबगिदमक्ता मुंबई बेंगलोर अमदी गुरगांव दसु मणिपुर भवन सानना बहोटनरी हाइना चीफ मिनिस्टर ना फोंदोखरे अमसुंग रिपब्लिक डे सेलिब्रेशन की मांगोइनना लौखटपा चेक्सिंग थौरांग सिंगी मनुंग चना तोंगान तोंगान बा मफम सिंदा थीबो हुंबगी थबक चथखरे